Manipuri Students Federation MSF na changsinduna lakpa aikoi mayai kaba drug thadoklasi drug use prevention campaign asigi makha jatharakpa oina ngasi Imphal East District ki manungchana leiba Pinam Joklung High School da pangthokre. Campaign asigi manungchana marueba warol kaya su thamlakri. Ngarang security forces na KCP PWG gi active cadre amaso riba se lokthokpada chinaba miyoy ama Imphal West District ki lamsang police station na kwanba kautruk chinglaikai dagi miyoy adugi mayumdagi lokhatkre miyoy adudi laishang them Hiran Singh chahi nifuni hari mahaka loinana mobile phone amadi Aadhaar card amasu phangki. Birmangol College Sawambunggi yang kaiga humdoi suba mapok numit amasung college ki main gate sangai pagi thoram ngasi pangthokre thoram aduda Dr. A Jubanlata Principal BM College na thoram kamari leinana college asigi hagolakpada sel thungwa khiba matamda achoba daitya lobi khiba oja sing governing body gi ahalaman sing gi mafamda ikai khunab utki mahak makha tarduna college asina maikai asom gi achoba daitya ama loduna Miro kaya semduna lakli miyam na makhata na college asibu nushibiyu makhata na henan lebaki kathokpa ngambam maheroi sing puthok minasi haiba wafam thamlaki college ki leijaba sel na mamangda amukta semkidriba mawongda matangga junana main gate ama saduna miyam da kathokchari awatpa semba sagadoriba kaya ama watli haina su phongdokhi Lekhi Jaba Birmangol gi mitam amadi founder members ingi photo da highlight katpa mamangi governing body student union gi pham puramba singda khudo tambana maruai ba thoram sing oiki Home Department Government of Manipur na sinduna kanglagi nongpok torbanda monumental national flag inauguration ama Governor Ajay Kumar Bhala yauna thoram ama pangthokre thoram aduga mari leinana IGR South ki Major General Ravrup Singh na phongdorakpada monumental national flag inauguration tawba asi nation building gi process amani Manipur asi tonga-tongan ba culture kaya na laiteng ba culture da inakhunba lamdam amani Manipur na sports ki lamda haithoi singdoi ba amadi India gi damak mingchat purakpa state ama oiri loinana lamdam asigi miyoi kaya Indian Army da thabak tawduna leibaki damak kathokli amadi lamdam asigi miyoi kaya Indian Army da officer oina yauri India gi damak kathoktuna lura ba thabak kaya ama tawkhre masigi damak gallantry award piduna ikai khumna ba utpa kaya yaukre haina su phongdokhi